Thasi ki tang tareta Manipur lenga ki Directorate of University and Higher Education athoki ba notice ta Dana Manjuri University DMU ki Constituent College ki Oja Singh yauna atopa college singe Oja Singh DMU ki system asida Yaoningbra formality submit tawbirau hairiba wafambu DM University Teachers Association DMU TA na akan mamongda yaningtaba phongdorakle Hiramasigamari Lenanga DM College of Science ki Central Hall da DMU TA gya kanaba emergency meeting ama pangthokduna kupna khanadna warep kaya laukre akanaba emergency mifam pangthoklab matung paumi singda wangangladuna Dana Manjuri University Teachers Association DMU TA gi convener General Dr. K. Anthony Nahai Dana Manjuri University Act 2017 passed tawduna kumjali Singh aniga Taranipangi April Tarukta Safung Lakiba Dana Manjuri University Asige Constituent College Singe Oja Singh Haukiba Chahi Marie Makai Hen Basida Awaba Kaya Tungoi Naram Laga Kathok Pagaloinana Mahiroi University Asige Damak Tabak Tautun Lakli Loinana Dana Manjuri College of Science Teachers Association DMCOS TA Galoinana Matung Tarakpada Safung Lakiba DM University Teachers Association DMU TA na Constituent College Manga Oja Singh Service Security ki damak thabak paikat pinaba lenga ka taksindun lakle adubo Oja Singh awaba si ubidana thasi ki tareta Directorate of University and Higher Education na verification ki notice thoktuna Constituent College Singh Oja Singh yauna aduba College Singh Oja Singh DMU ki system asada Yaoningbra Haina Hanglakpada Loinana Yaoningbra formality submit tawrakadabani hairibasi DMU ki Constituent College Singh Oja Singh de hangfam thoktabu wafamne Amaromda system asida Yaoningbra haibadi hangba yai Loinana thawong asina Constituent College Singh Oja Singh boi kaiba pibaga loinana khoirang khoisau naba pokhale Constituent College manga gi Oja Singh asibo lengakna thawsada bani haina lawi lenga ki khongthang ase Constituent College Singh Oja Singh na sugya yaba ngamloi haina Dr. Anthony namakata ke Amaromda DMU TA gi ngasigi emergency mifamna warep kaya lauduna lengak ta taksinaba thaurang tawkre warep sing adu ki manungda Directorate na thasi ki taret ta tokiba verification amasung absorption gi wafam adu laudaba amade Madugi thabak tagi lapthokpa thasi ki tangkun fawu gi manungda lenga ki single order amana Constituent College manga gi Oja Singh utilize torba Oja Singh amadi principal Singh DMU linkhat kiba numit amasung utilization gi tarik tagi hauraga DMU da suksoi soidana mapung fana lausinduna salary service amasung retirement fawba pension service chatna hanba absorption gi order adu thasi ki tangkun fawu gi manungda thokadabani karigumba wafam asi thabak ton thoktrabade DMU TA na University asige academic activities sing tawtaba yauna democratic oiba makhal makha kya gi khongjang sing changsing ba loinana karigumba Oja Singh gi dimana seda lengakna Constituent College Singh Oja Singh gi mathakta transfer tawba yauna damka gi thabak chatharabade Oja Singh na amatoina thengnaba haibana chingba yauri bifurcation की notification option PU हाइबन सिंह बथोलकपा modality उरकपा मस्तगी ओजा मयाम से असो के मतिक वारो नखरे असो के मतिक agitated ओइखरे and वारो बै चांग से आयो खरे हेतार अदुना मसिदी चपचाबी म खोइ खने दबा यारो इन हाइदना दमुता गन initiative लौरकान दमुता means college मंगा सिगा पुन body in हाइबि रसुदुम यारे असिना असि 16 रे पांगथु इस द Date 7 the tholi baga min notification for bifurcation and at the same time most importantly modality myauri si Kamai bifurcate to gedeng yauri si very offending to all of us saita na koi ozame am se ayo bi thak to warung nore and ngasi date 16 is da koi mai ang pun meeting am phamaga koi government the pisin na ba through our honorable DC through koi pisin na ba resolutions mayam ma koi logjare